kimono set pa kino ma leire statue ma leire. Then now let's go down. Si angam base male si Korea da subuk chon village ta hanok village chat pakanda maina kumde angam ba ada ure ma temple gi maton ubase si orang gudu male. Let's go. Khoi Manipur man ba keno dukan am su leire yango sida. Sise makoino zik seme ze fresh water eel ko Japanese ki eel ne se unagi harga su khangne ye akogi eel sa harga su makhan yamna leibo ko European American sigumba makhan me ama makogi eel se da leigre duga Japanese ki se yamna famous oye aduga eel se sigi hari banga se yamna su tangi kai ne habdi demand se yamna wangkhalakpa ko adagi akogi human population se yam khalakpa matung in demand magi consumption yam khalakpagi ko aduga makhoi Japanese ki tamaktadi it's a deep rooted food hai tare Duga ziki eel do sida prepare tawre. Lawri nga se khoi nga ayaba do oidoi ba. Ai hojek temple yaure. Ingodi moi sisine tongdoise. To sisina khongdo yam long thangba yadeba. Simogi temple manungda changbagi oiramne si tonga changdoine. mayam ngasidi Narita Sen gi Japan gi Narita Temple si yang hange ko ayamna ariba Buddhist temple amani Narita San Shinshoji hai ko Japan gi yamna phawba mafam amani Buddhist temple ne yamna makhoigi architect se su yamna phajaye duga architect yamna liba oibagi sariba material mayam je khoigi hoji ki generation sida yamna khetna bo oibadugi gi distinct oihanba hai tare ko duga changa kan manungda oiramiba sidai sida mapanda ubase nataba manungda mayam nature mayam ama phajaba leiramba se ai isana ngae ko do mayam ye nganlakke tapna ado aigi sandal se makhon khara ti thoe ko Ising oidoine ko khoigi tulsi ku khekpado adumaina si ising nung sidagi sigi kaino maya se thokla ala in yaw ising se sigi khoigi manung hall sida changdrikan sida machinda hamad like literally sida mafam se hek yengba matamda ing yauraga magi garden and forest hai tare me ama ko aduduna koi sallaga leiba si mafam se ko adagi makhoigi lanterns and statues hanba changapa matamda yam thina phajagre pura ing lauraga aduga sigi town hall entrance se mokoigi main hall changbam ne ko asije hondo hai ko mokoigi hondo sida ne nya hojik manung sidai phawraga chattoise aduga sida kakhatlaga yam steps yam lei sumaina temple manung sigi Narita Sen sigi manungda shi mathaksa khatlakan sida turtle mayam leirame ko tortoise mayam leirame tortoise se makoigi ecological balance taunaba su thammini aduga plus meditation Buddhism gi mafam temple oibanina symbolize tawise makoigi aphaba healthy and happy life ki damakta su oye and plus tortoise se kaino tawba haitari hedi koigi meditation tawbada ing tappa calming oibada mating pange ko moise ashida laiba singse hojiki sigi chatkriba singse shingon Buddhist monks ngata ne ko makhoi se yamna khangba ahaiba
ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯁ ꯐꯤꯂꯣꯁꯣꯐꯤ ꯔꯤꯆꯨꯋꯦꯜ ꯑꯗꯒꯤ ꯃꯦꯗꯤꯇꯦꯁꯟ ꯌꯥꯝꯅ ꯇꯧꯔꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯍꯥꯏꯂꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄꯤꯄꯜ ꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯩꯀꯥ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤ ꯃꯅꯨꯡꯗ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯑꯣꯟꯂꯤ ꯑꯩꯒꯤ ꯄꯔꯁꯀꯨꯝꯕ ꯕꯦꯛꯀꯨꯝꯕ ꯄꯥꯏꯔꯒ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯦ ꯀꯦꯟꯗꯜꯒꯨꯝꯕ ꯃꯩꯒꯨꯝꯕ ꯊꯥꯔꯒ ꯃꯩ ꯑꯣꯛꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯕꯦꯠ ꯁ꯭ꯄꯤꯔꯤꯠꯁꯨ ꯂꯧꯊꯣꯛꯅꯕ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯝꯄꯜꯗ ꯐꯣꯔꯆꯨꯟ ꯔꯤꯗꯔ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤ ꯌꯦꯡꯕꯩ ꯃꯑꯣꯡꯗ ꯁꯤꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯅꯦꯀꯣ 1 ꯌꯦꯟꯈꯛ ꯂꯧꯋꯦ ꯀꯣꯏꯟꯗꯣ ꯊꯥꯗꯔꯒ ꯑꯗꯨꯒ ꯀꯣꯏꯟꯗꯣ ꯊꯥꯗꯔꯒ ꯆꯦꯁꯤꯗ ꯑꯩꯒꯤ ꯑꯐꯕ ꯐꯠꯇꯕ ꯂꯛꯇꯨ ꯂꯣꯏꯅ ꯏꯔꯝꯗꯣꯏꯅꯦ ꯑꯗꯨꯒ ꯄꯥꯗꯣꯏꯅꯦ ꯑꯗꯨꯒ ꯄꯥꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯩ ꯀꯩ ꯇꯧꯒꯅꯤ ꯐꯕꯅ ꯐꯔꯦ ꯐꯠꯇꯕꯒꯅ ꯀꯩ ꯇꯧꯔ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯏꯔꯒ ꯄꯤꯔꯛꯑꯦꯀꯣ ꯖꯄꯅꯤꯁꯇꯗꯤ ꯑꯣꯏꯌꯦꯀꯣ ꯑꯗꯨꯒꯅ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯄꯥꯔꯀꯥꯟꯗ ꯆꯦꯁꯤꯗ ꯕꯦꯠ ꯂꯛꯁꯤꯡꯗꯣ ꯀꯤꯁꯜꯂꯒ ꯂꯣꯏꯅ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯇꯨꯅꯤ ꯈꯣꯛꯍꯧꯔꯦ ꯃꯥꯅꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯃ ꯁꯤꯗ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯏꯁꯤꯡ ꯌꯥꯝ ꯇꯥꯔꯛꯑꯦ ꯁꯤꯗꯒꯤꯀꯣ ꯁꯤꯗ ꯎꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯇꯦꯝꯄꯜ ꯑꯃ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯂꯩꯕ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯅꯥꯀꯟꯗꯅꯤ ꯁꯤꯁꯦ ꯁꯤ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤ ꯑꯩꯒꯤ ꯐꯤꯅꯥꯠꯁꯤꯅꯦ ꯃꯣꯖꯥꯁꯤꯅꯦ ꯑꯩꯒꯤ ꯀꯤꯃꯣꯅꯣꯁꯦ ꯀꯝꯐꯣꯔꯇꯦꯕꯜꯕꯨꯗꯤ ꯑꯣꯏꯌꯦ ꯑꯗꯣ ꯈꯔꯗꯤ ꯁꯥꯏꯌꯦ Miss, can I ask one picture for me here? Okay. Thank you. I'm alone. فظيع. इशिंग याम चोटपनिना मागी ड्रेस कुंबसे मोटखिनी नत्रगा सैंडल कुंबसे स्पॉइल तौगनी वायरकपनिना अदुना मखादा याम कुमद्रे ꯁꯤ ꯅꯥꯀꯟꯗ ꯑꯃ ꯂꯩꯕ ꯆꯠꯂꯒ ꯖꯪꯒꯜ ꯑꯃ ꯍꯧꯖꯤꯛꯇꯤ ꯍꯥꯡꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯅ ꯑꯆꯧ ꯑꯆꯧꯕ ꯁꯨꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯍꯥꯡꯉꯦꯗꯅ ꯌꯥꯝꯅ ꯑꯥꯔꯇꯤꯐꯤꯁꯦꯜ ꯃꯥꯜꯂꯦ ꯑꯗꯣ ꯑꯁꯦꯡꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯉꯥ ꯐꯖꯕ ꯑꯃ ꯂꯩꯔꯦ
ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯊꯛꯇ ꯍꯥꯞꯄꯗꯣ ꯑꯗꯨꯗꯨꯒ ꯃꯥꯟꯅꯩꯌꯦ ꯃꯊꯛꯇ ꯍꯥꯞꯄꯤꯁꯦ ꯂꯝꯕꯤ ꯃꯥꯡꯉꯦ ꯑꯩꯅ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦꯕ ꯉꯁꯥꯏ ꯂꯥꯛꯄ ꯃꯐꯝꯗꯨꯗꯗꯤ ꯄꯨꯔꯥ ꯂꯝꯕꯤ ꯆꯪꯐꯝ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯁꯨꯚꯦꯅꯤꯌꯔ shops ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯍꯅꯨꯕ ꯑꯃꯈꯛꯅ ꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯂꯥꯛꯏ ꯁꯤ ꯂꯝꯕꯤꯁꯤꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯒꯥꯔꯤ ꯂꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯁꯨ ꯎꯔꯝꯒꯅꯤꯀꯣ like so respectful ꯃꯈꯣꯏꯁꯦ ꯒꯥꯔꯤ ꯂꯥꯟꯖꯒꯦ ꯍꯥꯏꯅ ꯃꯈꯨꯠꯇꯣ ꯔꯦꯁ ꯇꯧꯋꯦ ꯃꯈꯨꯠ ꯍꯥꯟꯅ ꯊꯥꯡꯒꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯃꯈꯨꯠ ꯊꯥꯡꯒꯠꯂꯀꯥꯟꯗ ꯑꯃꯨꯛ ꯂꯥꯟꯂꯅꯤ ꯑꯍꯟꯁꯤꯅ ꯂꯥꯟꯂꯅꯤꯕ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯑꯗꯨꯒ ꯂꯥꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯈꯣꯏ ꯈꯣꯏꯔꯝꯃꯤ ꯑꯍꯟꯁꯤꯡꯗꯨꯗ ꯈꯪꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯁꯥꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒ ꯂꯩꯍꯥꯎ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯣꯏꯒ ꯑꯩꯈꯣꯏꯗ ꯐꯪꯕ ꯄꯣꯠꯅꯠꯇ꯭ꯔꯒ ꯍꯧꯕ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯍꯧꯋꯦ ꯃꯣꯏꯁꯤꯗ ꯁꯤꯗ ꯊꯨꯃꯣꯛ ꯃꯆꯥꯒ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯔꯨꯛ ꯃꯥꯟꯕꯗꯣ ꯐꯪꯉꯦ ꯁꯣꯏꯗꯣꯟ ꯆꯥꯎꯕ ꯁꯨꯚꯦꯅꯤꯌꯔ ꯁꯣꯞ ꯑꯃꯗ ꯂꯥꯛꯑꯦ so calm ꯊꯝꯕꯥꯜ konnichiwa ꯐꯖꯩꯌꯦ ꯈꯨꯔꯨꯝꯖꯔꯤ ꯑꯇꯤꯌꯥꯅ ꯑꯇꯤꯌꯥ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯖꯄꯥꯟ ꯅꯥꯔꯤꯇꯥ ꯁꯤꯇꯤꯗꯒꯤ konnichiwa ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ ꯃꯣꯏꯒꯤ ꯂꯩꯁꯤꯡꯁꯦ ꯁꯅꯥꯔꯩ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯕ ꯄꯥꯟꯕ ꯉꯥꯛꯇꯅꯦ ꯎ ꯃꯣꯔꯣꯛ ꯆꯥꯔ ꯌꯥꯎꯔꯦ ꯃꯥꯏꯔꯦꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯎꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯇꯦꯛꯇꯥ ꯃꯅꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯗ ꯍꯧꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒ ꯂꯩꯍꯥꯎ ꯌꯥꯝ ꯃꯥꯟꯅꯩ ꯃꯣꯏꯒꯤꯁꯦ ꯖꯄꯥꯟꯒꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝ ꯌꯥꯝ ꯑꯦꯐꯤꯁꯤꯌꯦꯟ ꯑꯣꯏꯌꯦꯀꯣ ꯑꯗꯒꯤ ꯌꯥꯝ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯈꯣꯏꯒꯤ ꯑꯦꯇꯤꯀꯦꯠ ꯍꯥꯏꯇꯥꯔꯦ ꯑꯦꯇꯤꯀꯦꯠ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ
ꯏꯟꯁꯟꯅꯗꯦ ꯒꯥꯔꯤ ꯇꯣꯡꯉꯝꯗꯥꯏꯗ ꯀ꯭ꯌꯨꯗ ꯂꯦꯞꯄꯒ ꯉꯥꯏꯒꯅꯤ ꯑꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯕ ꯊꯛꯄꯒꯨꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯅꯦꯁꯁꯦ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯍꯥꯏꯖꯤꯟ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯋꯦꯀꯣ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯏꯟꯈꯥꯏꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯆꯤꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯝꯕ ꯂꯩꯇꯦ ꯃꯈꯣꯏ ꯌꯥꯝꯅ ꯃꯦꯅꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯤ ꯉꯥꯏꯔꯁꯨ ꯒꯥꯔꯤ ꯇꯣꯡꯉꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯁꯤꯁꯇꯦꯝꯁꯤꯁꯨ ꯌꯥꯝꯅ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁ ꯑꯣꯔ ꯑꯦꯅꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯒ꯭ꯂꯞꯁ ꯑꯉꯧꯕ ꯍꯥꯞꯄꯤꯀꯣ ꯈꯨꯠꯇ ꯑꯗꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯣꯂꯥꯏꯠꯅꯦꯁ ꯑꯣꯏꯕꯁꯦ ꯑꯁꯤꯁꯦ ꯎꯠꯄꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯨꯒ ꯇꯦꯛꯁꯤ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯗꯣꯔ ꯑꯦꯟ ꯀ꯭ꯂꯣꯁ ꯇꯧꯋꯦ ꯑꯗꯨꯒ ꯇꯆ ꯄꯦꯅꯦꯜ ꯇꯆ ꯁꯦꯟꯁꯔ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯑꯁꯤꯒꯤ ꯆꯥꯕꯒꯤ ꯃꯈꯣꯏꯒꯤ ꯃꯦꯅ꯭ꯌꯨꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯏꯪꯂꯤꯁ ꯑꯃꯗꯤ ꯖꯥꯄꯅꯤꯁꯇ ꯐꯪꯉꯦ ꯑꯗꯨꯒ ꯏꯪꯂꯤꯁꯀꯤꯁꯦ ꯂꯧꯔꯒ ꯑꯍꯥꯟꯕꯗꯗꯤ ꯖꯥꯄꯅꯤꯁꯀꯤꯁꯦ ꯄꯤꯔꯛꯑꯦꯀꯣ ꯃꯣꯏꯅ ꯖꯄꯥꯅꯤꯁ ꯃꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤꯗ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯒ ꯄꯤꯛꯆꯔꯗ ꯎꯕ ꯈꯔꯁꯤꯡ ꯀꯣ ꯑꯣꯔꯗꯔ ꯇꯧꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯆꯥꯏꯅꯤꯁ ꯆꯥꯏꯞꯁꯤ ꯌꯥꯝ ꯌꯨꯁ ꯇꯧꯋꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯕ꯭ꯔꯁꯦꯜ ꯁ꯭ꯄ꯭ꯔꯥꯎꯠꯁ ꯁꯥꯂꯠꯅꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯔꯤꯁꯦ ꯏꯠꯁ ꯚꯦꯔꯤ simple and healthy ꯑꯣꯏꯌꯦ ꯑꯗꯨꯒ fresh ꯑꯣꯏꯀꯣ ꯁꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯆꯤꯂꯤ ꯑꯣꯏꯜꯁꯦ ꯁꯤ ꯌꯨꯁ ꯇꯧꯋꯦ ꯂꯥꯏꯛ ꯁꯦꯝ ꯑꯩꯈꯣꯏꯒ ꯆꯤꯟꯖꯃꯁꯤ ꯃꯍꯥꯎ ꯃꯈꯣꯏꯒ ꯃꯣꯏꯅ ꯄꯥꯝꯕ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯑꯣꯏꯗꯦ ꯖꯥꯄꯅꯤꯁꯀ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯣꯏ ꯆꯥꯅꯔꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯃ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯆꯥꯕ ꯑꯃ ꯍꯥꯎꯋꯦꯀꯣ ꯍꯥꯎꯕꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯒꯤ ꯀꯜꯆꯔ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯨꯝꯕ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯆꯥꯏꯒ ꯍꯥꯏꯕꯁꯤ ꯃꯍꯥꯎꯁꯦ ꯇꯪꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯗꯤꯐ꯭ꯔꯦꯟ ꯇꯦꯁ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯐ꯭ꯔꯦꯟ ꯄꯔꯁꯄꯦꯛꯇꯤꯞ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤꯕꯗꯣ ꯑꯗꯨꯝ ꯎꯔ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦꯗꯅ ꯃꯤ ꯑꯃꯅ ꯀꯩ ꯇꯧꯔꯤ ꯃꯤ ꯑꯃꯅ ꯀꯃꯥꯏꯅ another side of the world is what's happening ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ always ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯅꯦ ꯀꯣ ꯆꯥꯕꯁꯤꯅ ꯑꯗꯨꯗꯨꯅ ꯆꯥꯕꯁꯤꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯥꯕꯁꯤꯒꯤ ꯃꯤꯅ ꯀꯃꯥꯏꯅ ꯆꯥꯏꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄ ꯑꯣꯏꯅ ꯗꯤꯐ꯭ꯔꯦꯟꯠ ꯇꯦꯁ ꯗꯤꯐ꯭ꯔꯦꯟꯠ ꯄꯔꯁꯄꯦꯛꯇꯤꯞ ꯑꯣꯏꯅ ꯑꯗꯨꯅ ꯆꯥꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯀꯩ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯁꯦꯝ ꯊꯤꯡ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯀꯩꯝꯇ ꯀꯥꯏꯗꯦꯀꯣ Arigatou gozaimasu. So, this is another Mokogi traditional style to change. Like this.